Hi, ꯏꯇꯥꯎꯕꯤꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯤꯕꯁꯤ ꯏꯟꯁꯨꯔꯦꯟꯁꯀꯤ LICꯒꯤ ꯃꯔꯝꯗꯅꯤ꯫ LICꯁꯦ ꯐꯩ ꯅꯠꯇ꯭ꯔ ꯐꯠꯇꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯁꯨꯝ ꯈꯔ ꯅꯩꯅꯖꯒꯦ ꯇꯧꯕ꯫ ꯑꯩꯁꯨ LICꯁꯦ ꯌꯥꯎꯋꯦ, ꯑꯗꯨ LICꯁꯦ ꯀꯩꯗꯧꯕꯒꯤ ꯌꯥꯎꯔꯨꯔꯤꯅꯣ ꯍꯥꯏꯕꯒꯤ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯃꯥꯁꯦ LICꯁꯦ ꯃꯌꯥꯝ ꯌꯥꯎꯕꯁꯦ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯐꯩ ꯅꯠꯇ꯭ꯔ ꯐꯠꯇꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯨꯝ ꯅꯩꯅꯒꯦ ꯇꯧꯕ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ LICꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ꯫ LICꯗ ꯃꯈꯜ ꯑꯅꯤ ꯁꯨꯏ, ꯑꯃꯅ ꯃꯦꯆꯨꯔꯤꯇꯤ ꯑꯦꯃꯥꯎꯟ ꯂꯩꯕ, ꯑꯗꯩ ꯑꯃꯅ ꯃꯦꯆꯨꯔꯤꯇꯤ ꯁꯨꯡꯂꯩ ꯂꯩꯇꯕ꯫ ꯁꯨꯡꯂꯩ ꯂꯩꯇꯕꯁꯤꯅ ꯇꯥꯔꯝ ꯏꯟꯁꯨꯔꯦꯟꯁ ꯄ꯭ꯂꯥꯟ ꯍꯥꯏ꯫ ꯃꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄ꯭ꯔꯤꯃꯤꯌꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯍꯨꯟ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯩꯈꯣꯏꯅ ꯍꯨꯟꯕ ꯄꯩꯁꯥꯁꯦ ꯂꯤꯛꯅꯗꯤ ꯍꯨꯟꯕ, ꯑꯗꯨꯗꯒꯤ ꯀꯩꯒꯨꯝꯕ LIC ꯌꯥꯎꯔꯤꯕ ꯃꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗꯕ ꯊꯣꯛꯑꯒꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ, ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯊꯥꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 3-4ꯒꯤ ꯆꯥꯡꯗ ꯍꯨꯟꯕꯁꯤꯅ ꯀꯣꯟꯅ ꯀꯩꯒꯨꯝꯕ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯤꯕ ꯃꯤꯁꯤꯅ ꯂꯩꯈꯤꯗꯕ ꯊꯣꯛꯑꯒꯗꯤ ꯀꯔꯣꯔ 1-2 ꯍꯦꯛꯇ ꯐꯪꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯗꯨꯃꯥꯏꯅ ꯐꯪꯕ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯏꯅꯁ ꯄꯣꯏꯟ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯃꯦꯆꯨꯔꯤꯇꯤ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯥꯒꯤ ꯆꯍꯤ 5 ꯍꯨꯟꯒꯗꯕꯅꯤ, 10 ꯍꯨꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯦꯆꯨꯔꯤꯇꯤ ꯇꯥꯝꯁꯦ ꯂꯩꯇꯦꯕꯀꯣ, ꯃꯇꯝꯁꯦ ꯂꯩꯇꯦꯕ꯫ ꯑꯗꯒꯤ ꯑꯃ ꯃꯦꯆꯨꯔꯤꯇꯤ ꯂꯩꯕ ꯀꯥꯡꯕꯨꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯝ ꯀꯩꯅꯣꯁꯦ, ꯁꯦꯜꯍꯨꯟ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯃꯤꯌꯝ ꯍꯥꯏꯇꯥꯔꯦꯅꯦ, ꯄꯤꯔꯤꯕ ꯄ꯭ꯔꯤꯃꯤꯌꯝꯁꯦ ꯆꯥꯎꯅ ꯄꯤꯕ, ꯑꯗꯒꯤ ꯔꯤꯇꯔꯟꯁꯤꯅ ꯌꯥꯝꯅ ꯄꯤꯛꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯕꯦꯡꯛꯀꯤ FD ꯇꯧꯕꯁꯦ ꯁꯤꯒꯤ ꯆꯥꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦ, ꯁꯤꯗꯒꯤꯕꯨ ꯅꯦꯝꯅ ꯑꯗꯨꯝꯕ ꯃꯑꯣꯡꯗ ꯄꯤꯕ꯫ ꯑꯗꯒꯤ ꯑꯃꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯃꯤꯌꯝ LIC ꯌꯥꯎꯔꯤ ꯃꯤꯁꯤꯅ ꯀꯩꯒꯨꯝꯕ ꯂꯩꯒꯗꯕ ꯊꯣꯛꯄ ꯅꯠꯇꯕ ꯁꯨꯝ ꯂꯩꯔꯦ ꯈꯜꯂꯁꯦꯕꯀꯣ, ꯂꯩꯅ ꯄꯩꯁꯥ ꯆꯤꯜꯂꯛꯑꯦꯕ, ꯄꯩꯁꯥꯁꯦ ꯑꯩꯈꯣꯏ ꯆꯍꯤ 4 ꯍꯨꯜꯂꯦ, 5 ꯍꯨꯜꯂꯦ, ꯆꯍꯤ 10ꯒꯤ 15ꯒꯤ ꯌꯥꯎꯕꯁꯤꯗ ꯆꯍꯤ 5-6-10 ꯑꯃꯨꯛ ꯍꯨꯜꯂꯦꯕꯀꯣ, ꯇꯪꯈꯥꯏꯃꯨꯛ ꯍꯨꯜꯂꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯗꯔꯀꯥꯔ ꯑꯣꯏꯔꯛꯇꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯁꯨꯀꯣ, ꯃꯣꯏꯁꯦ ꯁꯔꯦꯟꯗꯔ ꯇꯧꯕ ꯀꯧꯋꯦꯕꯀꯣ꯫ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯃꯣꯏꯁꯦ ꯄꯩꯁꯥꯁꯦ ꯆꯥꯎ ꯀꯛꯑꯦꯕ꯫ ꯑꯩꯈꯣꯏꯗ ꯄꯤꯔꯛꯀꯗꯣꯏꯁꯦ 30%, 40% ꯐꯥꯎ ꯑꯩꯈꯣই ꯔꯤꯇꯔꯟ ꯄꯤꯗꯦꯕꯀꯣ꯫ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯔꯦꯟꯗꯔ ꯇꯧ ꯇꯥꯔꯒꯗꯤ ꯃꯣꯏ ꯃꯦꯆꯨꯔꯤꯇꯤ ꯄꯤꯔꯤꯌꯠꯁꯦ ꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ꯫ ꯑꯗꯨꯕꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯕ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯗꯕ, ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ, ꯊꯥꯒꯤ ꯏꯟꯀꯝꯁꯨ ꯌꯥꯝꯅ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯌꯥꯎꯕꯁꯤꯗꯤ ꯅꯣꯔꯃꯦꯜ LICꯁꯤꯗꯤ ꯀꯥꯟꯅꯗꯦꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ, ꯔꯤꯇꯔꯟꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ, ꯑꯗꯒꯤꯗꯤ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯗꯅ ꯍꯥꯏꯗꯤ ꯄꯩꯁా ꯆꯤꯜꯂꯛꯄꯗꯒꯤ ꯂꯧꯊꯣꯛꯅꯤꯡꯉꯁꯨ, ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯂꯧꯊꯣꯛꯅꯤꯡꯉꯁꯨ, ꯃꯣꯏꯅ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯃꯊꯣꯏ ꯍꯥꯞꯄꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯍꯨꯟꯈ꯭ꯔꯤꯕꯗꯨꯒꯤꯐꯥꯎ ꯇꯪꯈꯥꯏ ꯑꯃꯐꯥꯎ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯑꯗꯒꯤ ꯃꯣꯏ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯈꯩꯅ, ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ, ꯏꯟꯀꯝ ꯌꯥꯝ ꯂꯩꯕ ꯃꯤ ꯀꯥꯡꯕꯨꯈꯩꯅ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯅꯩꯁꯤꯡꯁꯤꯗꯤ ꯃꯣꯏꯒꯤ ꯇꯦꯛꯁ ꯁꯦꯚꯤꯡ ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ, ꯍꯥꯏꯗꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯇꯣꯂꯣꯞ ꯆꯥꯎ ꯆꯥꯕꯅꯤꯅ ꯃꯣꯏꯗꯤ ꯇꯦꯛꯁꯇ ꯒꯣꯔꯃꯦꯟꯗ ꯊꯤꯗꯅꯀꯣ, ꯑꯗꯨꯅ ꯇꯦꯛꯁꯁꯦ ꯁꯦꯞ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯁꯨꯃꯥꯏꯅ LICꯗ ꯊꯤꯖꯤꯟꯈ꯭ꯔꯦ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯇꯦꯛꯁꯁꯦ ꯁꯦꯞ ꯇꯧꯕ ꯌꯥꯏꯑꯕꯀꯣ, ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯅ ꯃꯣꯏꯒꯤꯗꯃꯛꯇꯕꯨꯗꯤ ꯐꯕ, ꯑꯗꯣ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯃꯤ ꯑꯃꯅ LIC ꯌꯥꯎꯕꯁꯤꯗꯤ ꯑꯩꯗꯤ ꯌꯥꯎ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯣ, ꯉꯁꯥꯏꯒꯤ ꯇꯥꯔꯝ ꯏꯟꯁꯨꯔꯦꯟꯁ ꯄ꯭ꯂꯥꯟꯁꯤꯗꯤ ꯌꯥꯎꯕ ꯌꯥꯏ꯫ ꯇꯥꯔꯝ ꯏꯟꯁꯨꯔꯦꯟꯁ ꯄ꯭ꯂꯥꯟ ꯌꯥꯎꯕ ꯌꯥꯏ ꯍꯥꯏꯔꯤꯁꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯊꯥꯒꯤ ꯍꯨꯟꯒꯗꯧꯔꯤꯕ ꯄꯩꯁꯥꯁꯤ ꯌꯥꯝꯗꯦ, ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯑꯒꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯉꯤꯗꯅꯀꯣ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯦꯜ ꯊꯥꯒꯤ ꯈꯔ ꯂꯨꯄꯥ ꯂꯤꯁꯤꯡ 2-3ꯁꯦ ꯀꯥꯏꯊꯣꯛꯑꯒ ꯍꯥꯞꯆꯤꯜꯂꯒꯀꯣ, ꯇꯥꯔꯝ ꯏꯟꯁꯨꯔꯦꯟꯁ ꯄ꯭ꯂꯥꯟꯁꯦ ꯌꯥꯎꯁꯜꯂꯒ ꯃꯦꯆꯨꯔꯤꯇꯤꯁꯦ ꯂꯩꯇ꯭ꯔꯒꯁꯨꯀꯣ, ꯃꯦꯆꯨꯔꯤꯇꯤ ꯍꯥꯏꯗꯤ ꯍꯨꯟꯕꯁꯦ ꯁꯤꯕꯨ ꯍꯨꯟꯒꯗꯧꯅꯤ, ꯑꯗꯩꯗꯤ ꯁꯤꯕꯨ ꯍꯨꯜꯂꯒ ꯁꯤ ꯐꯪꯅꯤ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯒꯁꯨ, ꯀꯩꯒꯨꯝꯕ ꯑꯩꯅ ꯈꯪꯍꯧꯗꯅ ꯌꯥꯎꯁꯜꯂꯒ ꯈꯪꯍꯧꯗꯅ ꯂꯩꯈꯤ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯍꯧꯏꯗꯅꯀꯣ, ꯍꯥꯏꯗꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯐꯪꯉꯤꯗꯅꯀꯣ꯫ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯁꯨꯝ ꯌꯥꯎꯕꯁꯤꯡꯁꯤꯗꯤ ꯑꯩꯗꯤ ꯄꯥꯝꯗ꯭ꯔꯦ, ꯃꯔꯝꯗꯤ ꯔꯤꯇꯔꯟꯒꯤ ꯈꯜꯂꯒꯅꯤ ꯃꯌꯥꯝꯅ ꯌꯥꯎꯅꯩꯁꯤꯡꯁꯦ, ꯀꯥꯟꯅꯕ ꯊꯤꯔꯒꯅꯤ ꯌꯥꯎꯅꯔꯤꯁꯦ, ꯑꯗꯨꯅ ꯀꯥꯟꯅꯗ꯭ꯔꯗꯤ ꯌꯥꯎꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯅꯤꯡꯉꯗꯤ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ, ꯑꯗꯣ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯏꯟꯁꯨꯔꯦꯟꯁꯇꯗꯤ ꯁꯨꯃꯥꯏꯅ ꯌꯥꯎꯅꯤꯡꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ, LIC ꯑꯅ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯁꯤꯅ ꯃꯣꯏ ꯂꯣꯒꯏꯟ ꯄꯤꯔꯤꯌꯣꯗ ꯑꯅ ꯆꯍꯤ 3ꯒꯤ ꯂꯩ, ꯑꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗ ꯂꯩ, ꯃꯣꯏꯅ ꯂꯣꯒꯏꯟ ꯄꯤꯔꯤꯌꯣꯗꯁꯦ 5 ꯏꯌꯔꯁꯀꯨꯝꯕ ꯑꯣꯏꯅꯩ꯫ ꯑꯗꯩꯗꯤ LIC ꯑꯃꯁꯨ ꯌꯥꯎꯋꯤ, ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗ, ꯃꯣꯏꯒꯤꯗꯤ ꯂꯣꯒꯏꯟ ꯄꯤꯔꯤꯌꯣꯗ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯇꯝꯗꯨꯗ ꯑꯣꯏꯕ ꯀꯔꯦꯟ ꯚꯦꯂꯨꯗꯣ, ꯏꯟꯇꯔꯦꯁ ꯈꯔ ꯌꯥꯎꯔꯒ ꯑꯗꯨ ꯄꯤꯅꯤꯅ ꯍꯥꯏ꯫
ꯑꯗꯨꯕꯨ LIC ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ ꯀꯣꯔꯄꯣꯔꯦꯁꯟ LICꯗ ꯑꯩꯅ ꯒꯣꯔꯃꯦꯟꯒꯤꯗ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤꯗꯨꯗꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯣꯏꯒꯤ ꯃꯦꯅꯨꯋꯦꯜꯗ ꯌꯦꯡꯕꯗ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯌꯦꯡꯕꯗꯁꯨ ꯃꯦꯆꯨꯔꯤꯇꯤꯁꯦ ꯂꯣꯒꯏꯟ ꯄꯤꯔꯣꯠ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯑꯦꯅꯤ ꯇꯥꯏꯝ ꯂꯧꯊꯣꯛꯄꯗ 60-70% ꯃꯣꯏ ꯀꯛꯑꯦ, 50% ꯐꯥꯎ ꯀꯛꯑꯦ. 60 ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏꯁꯦ ₹1,00,000 ꯆꯍꯤ ꯊꯥ ꯑꯃꯗ ꯆꯍꯤ ꯑꯃꯗ ₹10,000 ꯍꯨꯜꯂꯦ ꯈꯜꯂꯁꯦ. ꯆꯍꯤ 5ꯗꯗꯤ ₹1,00,000 ꯍꯨꯟꯗꯣꯏꯁꯦ 15 ꯀꯣ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯂꯧꯊꯣꯛꯑꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗ ₹1,00,000 ꯂꯧꯊꯣꯛꯑꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯅ ₹70,000 ꯀꯛꯍꯧꯔꯅꯤ. ₹90,000 ꯈꯛꯇꯅꯦ ꯑꯩ ꯐꯪꯗꯣꯏꯁꯦ. ꯑꯩꯅ ꯍꯨꯟꯈꯤꯕꯗꯨ ꯐꯥꯎꯕ ꯁꯨꯅ ꯐꯪꯉꯣꯏꯗꯣꯏꯅꯤ, ꯏꯟꯇꯔꯦꯁꯇꯤ ꯂꯥꯏꯔꯗꯅ. ꯑꯗꯨꯅ LICꯁꯤꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ. ꯀꯣꯟꯅ ꯌꯥꯎ ꯇꯥꯔꯒꯁꯨ ꯇꯥꯔꯝ ꯏꯟꯁꯨꯔꯦꯟꯁ ꯄ꯭ꯂꯥꯟꯁꯦ ꯈꯟꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯇꯥꯔꯝ ꯏꯟꯁꯨꯔꯦꯟꯁ ꯄ꯭ꯂꯥꯟ ꯅꯠꯇꯅ ꯑꯇꯣꯞꯄ LICꯒꯤ ꯄꯣꯂꯤꯁꯤ ꯑꯃꯠꯇ ꯑꯩꯗꯤ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯅ ꯏꯇꯥꯎꯕꯤꯁꯤꯡ ꯃꯌꯥꯝ, ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ.